Imphal East Lamlai Kendrigi Manung Channa Lairiba Chingnungkhok Awang Chingi Chingburoi Tamburoi FPC Officers ta Kanglai Farmers Welfare Society KFWS Chingburoi Tamburoi Fed Organic Farmer Producer Company amasung Agriculture Department Government of Manipur ga punna sinduna Nongmagi oiba Chak-hao Thabagi training program ama Pangthokhre. Training program aduda Kanglai Farmers Welfare Society KFWS ki active member Akoizam Surchandra MOBCT Nodal Officer Khongban Tabam Nimaichan Agriculture Officer Laisram Sanatomba Agriculture Field Assistant W Nipel na maru oiba mithunglen oina sarukya Nongmagi oiba training program aduda Chingnungkhok Chalau Chanung Happy Land Salauching Laikolching Nungoyamadi Tongrai Village na chingba Khul Nipalgi Laumi Kayasu sarukya Training program aduda sarukya ba amasung mari leinaba laumi singda Chak-hao thanaba faudisu lemna yenthoknaba mari leinaba che changsingsu lokhatki Tauramaduda laumi amana karamna mai pakpa laumi oigani matau karamna kanaba laugani haibagi matangda akhang ahei kayana wangangki Training program aduda sarukya ba KH Nimaichan Nodal Officer na fongdorakpada Kanglai Farmer Welfare Society na contract farming ama department ga kutsamnaraga pangthokani haina khanganlakpadagi ngasi mafam asida Chak-hao Thabagi awareness program asi pangthokpani Hauzik Manipurda fangliba black rice asi atopa mafam singda fangliba Chak-hao makhal asi ga manadaba amasung Manipurda fangliba Chak-hao asida Haksangda kanaba kaya yaubana hauzikti mapalamgi miyoi kayana leptana demand kaya lakpadagi chang naina piba ngamlaktabadagi tongan-tonganba contract farmer kayaga punna thabak tawminnaduna black rice asi henna puthoknaba hotnabani hainasu fongdokhi aigi ming KH Nimaichan ai nodelu sar oina imopsi enia na department of makhada lejabini ada hobje koina maruina pangthoi program asi Kanglai Farmers Welfare Society aduna Manipurda contract farming amakak chathagani haina paikhalakpa sida akoina association with the department haba tare ko hoge loinaraga department ga sumba awareness chi changmina je abadi akoina sida sinjabani asi program asi adu mapungoina akoina sahau chi mapan gi mina yamna dimalerpa kana magi market se koni regular ne piba ngamaktaba na maram more kana akoina sumba contract ki form da mawong ji don thokpa taragadi akogi demand je akoina sanga na piba ngamani habagi thajabudu akoina farmer gi group singjiga akogi department gi ga tanazaraga smaito summa pakhachi hadana koi tanaraga pakhalapani adada koi chingburoi tamburoi hariba farmer singji group singchida akogi member ayama singsi chingong siya da laiba dogam koi organic ko mongasu yama thaba dumba kone organic farmer gi group su laibani adara makoi gi site ju kone sahauji thajage haina harakpadagi magi kone sing dawasi pijabani adara mapungoina kone sahauji mapanda yamna pannabagi maroi bachi magi machi ba magi mitute value da kone yumphang moira kanda mapani michina market samapani ada koi mangon de thosani nyamma kana yawi ada iron gi saruk yam yawi protein gi saruk yam yawi ada calcium yam wang yawi ada fiber gi sangsu yam yawi ada glycemic index adana kone sugar thadok gi sangsu mangon yam thuna thadok to bhai ta ka low glycemic index wo ba sina maram mo kanda kone health benefit of kana china yengaga ada gi mapan gi bayar mayam china koida sumba demand ji laksalpa adu demand ji lakpadagi makogi demand si to karam na koina sang na pibu ngambudagi haitana khanarappadagi sumba contract farming ji koina sanjal lagadi chang na koina pibu ngangoni koina loina koina manipur du su chouba koina sen thumi phibam da kogi phagal nabagi khungtang amusu wagadara haitana koina sinjab